Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Meitei Society Ccpur na akanba mawongda condemn tarokli kumja 2023 gi Mei 3 dagi hawrakhiba irang asina maram oiraga lanjena duna leite laira awa ana kaya khangduna relief camp cha lairiba Krichingan ba laisang them kungani pan apokpa el angau Ccpur bujanimsta security oina mathau tawrurawga halakpagi lambida sakhangdaba singna haukiba February 5 gi numidangda Nongmaina kaplambagi thaudok yaningde haina Meitei Society Ccpur na thadorokpa cherol amana haidi cherol asina makha taraduna aranba kaya leiduna su sengdoknabagi tanja pidana relief camp ta leire karishu tawba ngamloi haibagi matagum khut thabasi pangdabagi thawongni thaudo asida chenariba mioi sing athubada leingangna faduna aingi oiba action lokhatlu haina cherol amana makha tarakli KNB Lanmi Sing Pumtharaba Sibakjam kaya mai thadokre source Kamjong district amadi Kabo Tampakta hukiba tha January 18 gi Manipura best tawbala lulup singa KNB amadi makhoi gi khutpu singa gi marakta chatharakiba kuthongna bagi thodokta sikraba KNB amadi makhoi gi khutpu singi hakchang sing Pattha Pumtharakpadagi mai thadokre hari loilam lenga ki Lanmi Sing amadi KNB ga punna proxy war tawduna Kamjong district amasung Kabo Tampaki lona bamfam amada hukiba January 18 gi Manipur gi hawloi singi best camp amada landarak tuna February 3 fawba nakalani da kan mamong de khut Marang marakta lapna nongmai kapnaba amadi drone gi mateng bom thadanabagi lepnadri amadi maike anima khazik hangdoknaraga fibam semnaduna leiri Kabo Tampaki tungso kolda loilam lenga ki Lanmi Sing yasibak chang yangkhai muksu leiron chankre haina pawa sina makhatari loilam sandokpa Lanmi Sing ga hojiksu proxy Lanmi Sing khonggatuna anoba proxy war ama tawnaba sem sari adubu ningtamba taliba yawloi singi singnaba khudimang mayokna naba khongpham chena semduna leiri haina akangnaba pawgi source sina makhataragli Kombing da khusu kulai kaya fagat kre ngase yupung tarung makai de ginipa makai fawba security force kaya pun machi mama na kakching district ki wangu mamai ching amadi nongai hill range da operation chatha bada khusu kulai kaya phangmangam kre operation adu kakching district ki SPTS Bikramji ki miyeng makha da sugunu police ki SDPO na luching duna CDO kakching unit wangu police ki OC na luching ba team 6 suba BSF battalion ki E koi gi team 46 suba ARF koi gi team amadi Ani suba maha regiment gi apun bachim amana chathaki bani operation adu da fagalaba khulai sing adu di single barrel rifle ama ahangba magazine ga loinana body number ED 8641 thaba SLR rifle ama 36 HE grenade ani tear gas grenade ama tear gas cell ama charakna gram 600 romlomba IED ani ni makha daba angi oiba thabak sing lokhatnaba wangu police station da sinakre hairi NPP gi MLA bu Nurul Hassan bu assembly da opposition gi leader gi fam hablaba yana leire Khetrigao ACG MLA Saik Nurul Hassan bu NPP Manipur Legislative Party ki leader oina hapkibaga loinana Manipur Legislative Assembly da opposition leader ki form hamnaba yana leire MLA Kaishina laikhidraba matung Manipur ki hana gi Deputy Chief Minister oiramba Yumnam Joy Kumar bu NPP Manipur unit ki interim president oina khankre aduga Khetrigao ACG MLA Saik Nurul Hassan bu working president oina hapkre Silong nangarang NPP ki National President Kornat ki sangmana thokiba cherol amagi matung inna hana president oiramba tadubi ACG and Kaishi na laikhidaba matung Manipur unit ki president ki form hangduna leiraki party ki constitution ki article 11 ki matung inna Yumnam Joy Kumar bu makha taba order ama thoktriba fawba interim president oina thau puragani amaromda interim president Yumnam Joy Kumar na thokiba cherol amagi matung inna Khetrigao ACG MLA Saik Nurul Hassan bu NPP Manipur unit ki working president oina hapkre Manipur ki rural area da AIMS hospital linkhatnaba MP Sana Zawbana parliament ta taksinkre Manipur ki rural area da lairiba larba miyam da faba makal gi health care gi khudong chawa fangnamba state asigi rural area manung channa All India Institute of Medical Sciences AIMS hospital ama linkhatpa mathau tai haina Rajya Sabha ki MP Ningthau Sana Zawalai semana parliament ta taksinkre ngasi famkhiba parliament mifam da MP Sana Zawalai semana special mention oina pukhatladuna hai leiba asigi tongan ba mafam singda atenba matamgi manungda AIMS hospital kunga manga rom lingkhatpa ngamkre masimak Prime Minister Narendra Modi na luchingba ND lenga ki asigi singthaningai oiba chawba mai pakpani MP na makha tarduna leiba asigi mioi crore chamagani fu rom leiriba asigi health care gi mathau taba sing fanghanba ngamnaba AIMS kumba hospital sing leiba asigi kachin koya thungna hangdoktuna manung hanjinba amadi khungangda leiriba miyamgi ana layengda khudong chahanaba hotnaba mathau tari masina khungangi lairaba mioi singda faba makhalgi ana layengi khudong chaba fanghanba ngamgani Manipur gi oina su leiriba misinga yenglubada hauzik leiriba medical infrastructure asida
Awatpa kaya lairi afaba ana layeng sang masing watpana miyoi kaya ana layenggidamak atai state singda chatpada sel thumgi khudongchadaba kaya mayoknari. Maram asina state asigi lairaba miyoi kayagi ana layengda khudongchaba fangannaba AIMS hospital ama lingkhatpa mathau tai. Asigumba institute ama thamduna referral hospital oiduna cancer amadi atai complex oiba laichot kaya layengbada khudong chahangani. Maram asina AIMS hospital ama Manipuri rural area da lingkhatpinaba MP Ningthau Sanajawba Laisembana union government gi pukning chingsinki.